Laiminariba Lairon by Fagi Kunjasing Isil Inauni Kanjavani, the Pazin Kiva Nagasing the Matu Kalaga Tadoragle, Wekon Liu Tumai. Mapu Rebeki Justice Pangdriba Pau Ashibak Sang Lokiroi, Konsa Kulamadi Lairon by Fakul Tangana Laminaduna Isil Inau Amagumna Laminari Bani Haina Kanduna, Ipu Rebi Hingna Pirakani Kalukni, Adubo, Ipu Rebi Haksang Matat Laga Oina Pirakli Haina. Mamang tha me tarahum do Lairon by Fakul lagi Mamit Amasuma could pull a pardon of Pukrava Matunda Mihatina Hatpada Siena Kuki theory sing Langana Fadriba Fawa Nagami some Taruki Ashibak Sang sing Laukiro Hana Lake Drava singing Loina Biamas Imumunungi Makedi Fondorakli Taudo do the Hausu Pava Makan Kulgi search the hang with relief cameras and Zipam Lodi be Lake Drava Penong with Tiomagi Loinavi Wakon Liu Tiomaiga Media amaga kanana unaba amada magna haikibada Kuki Militant sing hatopi kraba nagami taru aduda nupi angang lairaba mioi mari amadi pakhang ani yauri makoi imung manung asi laingaki thabak tawbu nati khongang asi nomagi thabak suraga saraga hingba imung aktani haukiba me tarahum de thokiba laibaktiba thawdo aduda Kuki khulai paibe singna phajinduna thamkiba tamthina hatpi kraba maki mapuroibedu maki masanu pa metric pass tawduna Class 11 की admission तौना बगी दमक सखिबनी अदुगा हाइरिबा थाउदो ओसी थोकिबनी नमित अदुगी थाउदो अदु अमखोइबु फारबा मतुंग पुंगजा खरगी मतुंग माका मपुरोइबगा फोन तौरक्तुना लाइरोन बफे कुकी कुलगी नुपिसिंगना मखोइबु फारे हेना फोन तौरम लंखिबदगी फोन दा अहुमलक वारी सानरम लगा अयुकी पुंग 10 का मिनिट यंखैगनी पालुम ताबा फावबा वारी सानरम लबा मतुंग माकी मपुरोइबगी फोन फंगदबदना तना स्विच ऑफ लेखि पाव फाउनबा फंगद्रबा नुमित अदुदगी माकी मपुरोइबसी हलखिनी हाइना ngairapadi asibakjang oina phangma ngamkhi amade mapuroibi gi aroiba masak phaw uba phangkhidri haina pena ba phongtokhi mauna makha na hakibada asukuina mibu makak laga hatpa migi masak phaw ba khangdok ngamdana asuk sangba matam si phaw ba thamlaga makhoibu asibakjang oina sinawa simak yamna pendi numit adumakta da lengak na miyeng sanglaga security force singda operation tahonduna mangkhriba miyoi sing asi Thialam lagadi hingna phanglamba sei amare Kuki Militant sina makak tuna sinnarak ki muhutta nongmaina kap tuna halam laga sinnarak pa oiram labadi thamoi si pien gani haina sfongdokhi asukui bamata masi ngisfawa puna laimina duna laikai masal amata samin thakmina duna lamina raglaba minung silaitana misam singbu lairon by fai Kuki khun gi khuja singna phar tamthina otuna hatok piba sima laibak thibini Nupi singna minungsi laigadra hairaga makoina pharaga khulai paibi singbu sejna badu lebak thibani hairibu khuladu da mapanagi sangsilakpa miyoi sing masing khangdan hengalakli hana lairamba Kuki nataba mapanagi salakpa Burma ki Kuki Meetei-lon phawba mayek singna khangdaba miyoi singna misam singa do hatpani haida mangamdi maki mapuroibasi kanana hatpano amadi kari maramgi damakta hatpano haibasi khanganduna maki mapuroibagi justice atu lengana pigadabani justice phangdriba phawba mapuroibagi haksang lokhiru henesu magna makhata na phongtokli nakalamarom da laikhidraba Dilip Thiumai gi loinabi Winnie Liu Thiumai na haikibada numit adu da maki mapuroiba amadi maki masanupiga punna phakibani phajin khiba numit adugi thangnaba numita nupi singbu otpa naiba kya ama satharaga thadorakibani matam adu Kuki gi CSO gi lup amana nupa sing amata phati heram laga ngasi da asibaksang oina pirakli lairon by fai Kuki khulgi khunja sin nagami sam singbu hek phaba dugi mamangda CRP personal singsu lairibani amadi masigi thawdo asi thokle haiba tabaga numit adu da langan akan action lokatuna coming operation sa tharam labadi ngarangi thawdo ngasigi thawdo asi tholamnoi hanes phongtokhi adubu nga hasibakjang oina sinaraglaba phawba lengang na hausu phawba action mata lokhotri misi masak phawba lokhatpa ngamdana hatpiraga thadorakpa simak lebak thipani thawdo asigi asengba langla langjina si Kuki kunadugi khunja singda nupi khaktabu hana thadorakhibada police station da sinnabada yaurakhiba police personnel singbusu hanglabadi asuma langla langjin khangwangam gadra haibigi thajbalai Laimakong outpost da posting taraga laiba constable Thangilen kauba miwesi makoina masak munna khangba mini Thangilen da hanglabadi nagamisam taruki misi isi ki matana sapsana khangmani loinana India lenga na misang mikhai nai bigi mawong asi tawbiganu hairaduna asigumba thawdo asi atokpa misam praja singda thowan biganu amadi lenga na laikhidarba singi justice atubra phangan biu loinana hauju Manipur sarkar gi deputy CM gi phampai riba nemsa khipgena si moral ground na pham thadokpa natragana Bharat sarkar na deputy CM gi phamdagi lokthokpiu haina makna makha takhi KNFB gi lanmi mapan hatkhre
Myanmar based of Kuki Lalholup Kuki National Army Burma KNAB gi Haksin ba Lanmi Mapan Myanmar gi combined force ka akan mamuna khutona bigi thadok da sikre atopa taruk aman hingna phakhre hari khutona bigi thawdo do Manipur gi Kamjong district ka nakna ba Myanmar gi ngamkhai manung da thoki bane ningsing ba yabadi KNAB gi lanmi sing India gi ngamkhai lansi laga tangkhul naga sing khuna ba Kamjong district ki mafam kya ita tatana landa adu na misam hatpa madi aso apan han bigi thawdo kya sin nari ba kangmuni kangbo osuna Kamjong district ki Myanmar ngamkhai da leiba Namli Soro Wangli na sing ba mafam da landa sinduna miyam da apan ba piduna laki Junta na satraki operation adu da atopa kulai paiba kangbu amasu yaukshinduna Myanmar gi Kuki takthoknaba thaurang tawri bani hari amaromdana landmin sang hauki pharaga hatpani haba Kuki CSO gi wafam lakli Thasi ki taraga turki Susampur district ki Songkon da khuthoknabada UKNA gi lanmi ama laikhidri haina security dagi phangba pawda hairi adumaina ma Kuki civil society organization sing laikhidaba UKNA gi lanmi edu security force na pharaba matung kona nungmaina kapsinduna hatpani hairi Kuki NP Susampur Kuki Civ Association Susampur Kuki student organization Kuki Khanglai Pompi Kuki Women's Union Susampur Kuki Women's Organization for Human Right na puna khuyek pi dana thadorakpa chiro lamada security force na Kuki Militant ahum misam ni haina claim torakpa du aran bo igani Jun taraga tarukta lanming sang masagi anaba ma lakpadagi yumda leibani maangna yumgi law ising ubagi thabak mateng pangmaga loinana numit adugi numthilda security force na Songkong khulda drone amasu motor bomb sizinaduna operation satharaki amasum phiba maduru khunja sing khul thadok laga lanjena khibani Kuki Militant sing gi movement mayek sing uhobu sing gi matung ina numitugi nungthil security force sing na Songkong village bomb kapsilaga madura landming sang ki bedagi masa kanjana ba yum dagi mapala sentoki adubu mahakpu security force sing mayum manak dagi pharaga puthokla ba matung anakpa mafam amadagi numai kapsin duna hatkibani Kona khunja sina thawdok thokpham le sangduna yenglubad yumdagi pharaga puthokiba miyedu oiramki operation oiraga loiraga khunja sina mapam madura sangsilaga yenglubada I taiba phirol sing thenaki security gi kangbuna makhatana thibigi thabuk sathabada khuthoknabada sibani haiba militant gi phizol sesilaba haksang ama thenaki siriba miyedu security na phakiba miyedu oiramki misambu pharaga mayumdagi puthokraga phirol sesilaga hatkibigi thong cold-blooded extrajudicial magistrate yauna yengsinba sungani hari Kuki NP na CM ga unakhiba laite hairakli Kuki NP Manipur gi sirola mada Kuki NP amari Kuki student organization gi mihut singi chief minister YKM san ga unakhiba gi wafam khangba laite hari Kuki NP Manipur gi maikai gi sengdorakli ba wafam di sarkar gi wari sanaba tarabadi mangjona na executive committee na committee khanaraga miyam gi ayaba loraba matungda sathagadaba thoramni hariba wafam singasi kantholaga kanagumana wari sanaram lagadi madu satnaba yaroi organization gi discipline thugai bani haina logani amaromda Kuki NP gi members gi marakta Manipur lenga na sinba mi phamna saruk yaram batarabadi matik sabe action logani hari mara asida thadau NP Manipur gi maikai digi MLA hawkholet kipgi na lusinglaga Kuki gi mihut kangbu amana Manipur gi chief minister ga unakhre haiba pau phangli kema masung KSO gi mihut singna chief minister unakhiba si karamba ground unari bano haina hangluduna Kuki singi separate administration gi panamda hingsa gi thawdo kaya sathaduna lakliba Kuki NP Manipurna MLA hawkholet kipgen ga loinana chief minister unaruba do matau karamna unari bano Kuki singna tamthiba crime sa tharubagi question chenduna khangduna leiribani tanja asida Kuki NP na chief minister unaba habisi miyambu lana lamjingnaba panamgi makhana unakhibani haina lawi Kuki singi khongjak maning halakpa marakta miyamna su agreement gi matangda maral kya sirakliba du na thainaba honabani thadau NP Manipur amadi atai thadau gi luk khayana mamandagi Kuki supremacy singi hingsa na mangjil thapa wakhalon thabak sanction basi yumlo nariba furuk khudimaktagi Kuki sing tokhai na taraknabigi maram oigani habisi kyarak hana haikrabage ngasidi Kuki sing tampaktagi mitei singdana naga singa lanthengna duna leiri maram asina bara sarkana Kuki bu pelanana policy makha sangthaduna adumak leiragadi Manipur miyamna sauna mangjaba maikai adongi santi amasung marasit papibam lehnaba honariba Zawjang tekta law shooting and the Kuki sing no may capsula pa the gimiyo amasogli none district ki Khopom police station kon ma Zawjang tek manaki
ꯖꯣꯐꯥꯡ ꯈꯨꯜꯒꯤ ꯂꯧꯕꯨꯛꯇ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯁꯨꯔꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯂꯧꯃꯤ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯔꯤ ꯂꯧ ꯁꯨꯔꯤꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯂꯕ ꯂꯧꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯣꯖꯪ ꯀꯧꯏ ꯖꯣꯐꯥꯡ ꯈꯨꯜꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯊꯕꯥꯛ ꯑꯃꯁꯨꯡ ꯈꯨꯠꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯜꯂꯤ ꯍꯥꯏꯗꯤ ꯂꯧ ꯀꯟꯅ ꯁꯨꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯧꯃꯤꯁꯤꯡ ꯊꯋꯥꯏ ꯍꯤꯡꯅꯕ ꯈꯥꯔꯥꯏ ꯈꯪꯗꯅ ꯆꯦꯟꯅꯈꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯈꯨꯜ ꯑꯁꯤ ꯏꯝꯐꯥꯜ ꯎꯔꯈꯨꯜ ꯂꯝꯕꯤꯒꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ 18 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯣꯁ ꯑꯃꯁꯨ ꯂꯩ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯩꯅ ꯈꯨꯜꯗ ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯖꯧꯖꯥꯡꯇꯤ ꯈꯨꯜ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯩꯕ ꯃꯐꯝꯅꯤ ꯉꯔꯥꯡꯒꯤ ꯑꯦꯇꯦꯛ ꯑꯗꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯆꯠꯊꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯣꯡꯁꯥꯏ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥꯅ ꯏꯟꯗꯤꯌꯥꯒ ꯐꯥꯎꯅꯔꯤꯕ ꯇ꯭ꯔꯦꯗ ꯔꯨꯠ ꯄꯥꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯃꯅꯤꯄꯨꯔꯒ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯒꯥꯏꯟ ꯔꯤꯚꯤꯖꯟꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯁꯤꯖꯤꯟꯅꯔꯤꯕ ꯂꯝꯕꯤ ꯖꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯏꯪ 2019 ꯄꯥꯏꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯗꯨ ꯖꯨꯟꯇꯥꯅ ꯑꯃꯨꯛ ꯄꯥꯏꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯁꯒꯥꯏꯟ ꯗꯤꯚꯤꯖꯟꯒꯤ ꯀꯥꯂꯦ ꯇꯥꯎꯟꯁꯤꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯈꯨꯠꯂꯤꯡꯗꯨꯅ ꯂꯩꯔꯝꯕ ꯌꯥꯖꯥꯒꯦꯌꯣ ꯈꯨꯡꯒꯪ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯁꯤꯟꯕ ꯉꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯦꯟꯕ ꯂꯥꯟꯃꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯥꯖꯤꯟꯗꯨꯅ ꯃꯐꯝ ꯂꯩꯔꯤꯕ ꯈꯝꯄꯠ ꯇꯥꯎꯟ ꯑꯃꯨꯛ ꯂꯧꯁꯤꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯕ ꯍꯧꯈ꯭ꯔꯦ ꯁꯒꯥꯏꯟ ꯗꯤꯚꯤꯖꯟꯒꯤ ꯀꯣꯅꯨꯡ ꯃꯣꯟꯋꯥꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 249 ꯂꯥꯞꯅ ꯂꯩꯔꯤꯕ ꯈꯝꯄꯠ ꯇꯥꯎꯟ ꯑꯁꯤ PDF ꯀꯥꯡꯕꯨꯅ ꯀꯨꯝꯖꯥ ꯏꯪ 2019 ꯄꯥꯏꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕ ꯃꯐꯝ ꯑꯃꯅꯤ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯨꯟ 13 ꯆꯠꯊꯕ ꯍꯧꯔꯛꯈꯤꯕ ꯀꯥꯎꯟꯇꯔ ꯑꯣꯐꯦꯟꯁꯤꯞꯇ ꯀꯜꯂꯦ ꯑꯃꯁꯨꯡ ꯇꯥꯃꯨ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯄꯥꯏꯁꯤꯟꯕ ꯉꯝꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯣꯔꯦꯒ ꯁꯝꯅꯔꯒ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯕ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯑꯣꯏꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯣꯏꯔꯤꯕꯅꯤ ꯃꯃꯥꯡꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯨꯆꯤꯡꯕ ꯃꯤꯑꯣꯂꯥꯡꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯥꯛꯂꯝꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯂꯣꯏꯅꯅ ꯀꯤꯂꯣꯃꯤꯇꯔ 1,100 ꯁꯥꯡꯕ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯊꯥꯏꯂꯦꯟ ꯇ꯭ꯔꯥꯏꯂꯦꯇꯔꯦꯜ ꯍꯥꯏꯋꯦ ꯃꯅꯤꯄꯨꯔꯒꯤ ꯃꯣꯔꯦꯗꯒꯤ ꯊꯥꯏꯂꯦꯟꯒꯤ ꯃꯦꯁꯣꯠ ꯐꯥꯎꯕ ꯁꯝꯅꯒꯗꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯤ PDF ꯀꯥꯡꯕꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯂꯦ ꯇꯥꯃꯨ ꯁꯝꯅꯕ ꯂꯝꯕꯤ ꯑꯁꯤ ꯖꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯔꯤꯕ ꯀꯥꯡꯕꯨꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃꯅꯤ ꯂꯝꯕꯤ ꯑꯁꯤ PDFꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯒꯤ ꯖꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯅꯤ ꯁꯒꯥꯏꯟꯒꯤ ꯈꯝꯄꯠ ꯁꯣꯄꯤꯌꯦ ꯃꯣꯊ꯭ꯌꯨ ꯑꯃꯗꯤ ꯄꯦꯟꯂꯦꯕꯨ ꯇꯥꯎꯟ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯇꯥꯃꯨꯒꯤ ꯁꯔꯨꯛ ꯈꯔꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯖꯨꯟꯇꯥ ꯂꯥꯟꯃꯤꯅ ꯃꯥꯎꯂꯨ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 5ꯗ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯁꯒꯥꯏꯟ ꯗꯤꯚꯤꯖꯟꯗ ꯖꯨꯟꯇꯥꯒꯤ ꯃꯄꯥꯡꯒꯜ ꯍꯦꯟꯒꯠꯄ ꯉꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯝꯄꯠ ꯐꯥꯎꯕ ꯖꯨꯟꯇꯥꯅ ꯄꯥꯏꯁꯤꯟꯈꯤꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯅꯥꯔꯀꯣꯇꯤꯌꯔꯤꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝ ꯐꯥꯎꯔꯒ ꯌꯥꯝꯅ ꯂꯥꯏꯅ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯧꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯟꯗꯥꯕꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯒ ꯄꯨꯁꯤꯜꯂꯛꯄꯁꯨ ꯉꯝꯗꯕ ꯌꯥꯏ ꯃꯔꯝꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯗꯒꯤ ꯁꯟ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯑꯇꯩ ꯃꯐꯝ ꯀꯌꯥ ꯐꯥꯎꯔꯒ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯂꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯈꯝꯄꯠ ꯇꯥꯎꯟ ꯑꯁꯤ FAUꯗꯕ ꯌꯥꯝꯅ ꯌꯥꯗꯦ ꯇꯥꯎꯟ ꯑꯁꯤ PDFꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯁꯤꯡꯅ ꯗ꯭ꯔꯒ ꯄꯨꯁꯤꯜꯂꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯣꯀꯦꯇꯤꯌꯔꯤꯁꯤꯡꯅ ꯀꯣꯟꯁꯥꯈꯨꯜꯗꯒꯤ ꯐꯥꯔꯨꯕ ꯅꯥꯒꯥ ꯅꯨꯄꯤ 3 ꯖꯦꯅꯤꯝꯁꯀꯤ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛ ꯋꯥꯔꯗꯇ ꯂꯩꯈꯠꯅꯔꯤ ꯃꯃꯥꯡ ꯊꯥꯒꯤ 16ꯗ ꯀꯣꯀꯦꯇꯤꯌꯔꯤꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤ PSꯅ ꯀꯣꯟꯕ ꯀꯣꯠꯂꯦꯟ ꯑꯃꯁꯨꯡ ꯀꯣꯠꯖꯤꯝ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯊꯥꯗꯧꯁꯔꯁ ꯂꯤꯗꯔ ꯌꯥꯎꯅ ꯃꯤꯆꯝ 3 ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ 4ꯕꯨꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯨꯡ 2ꯔꯣꯝꯒꯤ ꯃꯅꯨꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯂꯩꯔꯣꯟ ꯕꯥꯏꯐꯩ ꯈꯨꯜꯗ ꯀꯣꯟꯁꯥꯈꯨꯜꯗꯒꯤ ꯅꯥꯒꯥ ꯅꯨꯄꯤ 12 ꯑꯃꯁꯨꯡ ꯅꯥꯒꯥ नुपा तरुकपुन मिचम 19 लैरोन बाइफैगी नुपीसिंगना हाना फारबा मतुंगदा मखोइगी टेररिस्ट खुटपु अमदा सिन्नबदा यावरुबदगी थादोरखरबा नुपी 19 मनुंगदा यावबा नुपी अहुम पुकनिंग वखलगी नुवाइतबा थौंग मायोकनरकपदगी जेनिम्सता पुखलखरबा मतुंग लायेंगसंग असिगी साइकियाट्रिक वार्ड नुपी अहुमक एडमिट तौदुना लायकनखरे ngara nungthil pung 4 तारकपदगी pung 4 13 फावबगी मनुंगदा लायेंगसंग असिदा एडमिट तौरखिबसिंगदी
Dingam liu abon mai sei nifuga tare sawang sei khumfuga mari amasum pawang bon liu thiu mai sei kuntraga ni pane koke teorisna makoibu ahinga ma mamit amadi makut pun sinduna singi mafam amada thamlaba matung mathangi numit me taraga mari da thadoklamlaga me taraga manga english ngani ga kunga taruki ayukta masa masa gi yumda yorokhibane dubu makoibu tekta kaidana thadoraglabu su konsa kulda leiba ngamdabadegi Kangpokpi district ki makhana leba search ta hangwa relief camp na sangjapam lawrakhibani relief camp da laireklaba matung tha sigi tarada makhoi ga punna leiminarabasu tongana pukhiba pastor ani yauna naga nupa taruk pu mihathina hatoklaga phomjenduna thamlambadegi phangkhiba thaudokti gi makhoi humakki pukning wakal da khudong sadap kya mayongnarakibani maramasina ngaranungthil thamoi ahum makhoi ahum janimsta puraklaba matung pungkhai muk sangna ahan leng satharaba matung da leng sangasigi psychiatric ward makoi ahumak admit tawduna lekatna bhokri hairi governor hatkhre security advisor amasum chief secretary unakhri tha asigi taraga nithoi delhi gi damung imphal thadokraba matung nahan mafam adura union home minister gu unaduna wari sanaram laga governor ajay kumar pala ngarang imphal halakre ba halakpaga panthadana me ahum english ngani ga kun ga humdoi degi manipur gi tamthiraba lana si haurakhiba numit ki thangnaba mathangi numit met mari english ngani ga kungo humdoi degi manipur lenga ki advisor security oine appointment pi duna pharmacy purakli ba kuldip singa masum chief secretary dr punit kumar goyal na lokbon na sangsinduna governor gu nakhre ngarang numi yung matung pungamaga makhai khra helakpada governor ak bala imphal gi lokbon da thunglakhi mak thunglabaga ikan kanadana nongthil pung mari ga makhai rom tarak pare security advisor kuldip singa laktuna mak unaduna wari sakhi security advisor na governor kari karamba wapam puthokuna paudam khibagi amasum governor ga kari matangda wari sanakhibagi haibadu official oina khangmang khitri security advisor na lokbawon na thunglaba matung pungkhai muk leiraga nongthil pung mangarom tarakpada chief secretary dr punit kumar goyal su lokbawon da laktuna governor go nakhi chief secretary ne su governor da kari karamba wapam sing paudam khibagi amasum kari matangda wari sanakhibagi haibadu su ngang numidang athengba phawbada lokbawon secretary gi official oina phongdorakpa lekhitri hari media amana thajaba yaba mafamdagi phangwa pawgi matung ina security advisor amasum chief secretary na governor ga unakhibasi hauji state asida oiriba law and order gi phibam yauna state amasum central forcing na phibam asibu laksinaba lokhalakdiba thabak thoramasing gi matana oigani thajanari yanisu pawus ta makhatare do tendana sum myam na thamjage do hauji kuna di myam pawus matanga solution jarage amasum makhata ba anoba update myam puna ngamina saina channel sigi makedi gi thamjari